Image Paodam 11th tabiri bukai punamak puri na naurem na hama magtada taram na okchari loinana krumjari masigi maruibu pauda malimgi oina COVID-19 active case crore manga lakh marifuga nithoi lising yang nithoi chatret humfu leire Manipur gi oina haukiba pung kunmari da nauna mioi chatruk marifuga taret positive oiba thengnakhre Petrol amadi diesel gi mamal wangkhalakpagi mayokta MPCC na khongjang changchenkhre MLA Rameswar na palilda sagadaba ima kaithel gi mafam yangshinkhre loinana National AIDS Control Program sing revise revive amasung revamp tore haina Union Health Minister Dr. Harshvardhan na haikre mapung oiba pau pidringai mangoinana ningsingjaba COVID-19 laina laichat asigi ani suba web asibo maithiba pinaba ekhoi khudingna lengangna piriba chana kanglon sing yum dagi chathok tangai fadabadagi chathokpa tarabasu face mask uppa social distancing ngakpa miyam punba tobidaba khutsa hand sanitize natragana sapon sizinaduna toina hamdokpa loinana lengana paikhatliba COVID-19 mass testing amadi vaccination tawbagi thabak sing mai paknaba COVID-19 test tawthokpaga loinana vaccine kapthok piduna laichat asi makhata na sandorpadagi thinghaurasi mapungoiba pawmu pijari Malemda COVID-19 anaba migi masing crore taraga taret lakh nifuga nipal lising yangkai nipal sumna nifuga manga sukre haujik active case tana mioi crore manga lakh marifuga nithoi lising yangkai nithoi chatret humfu leiri leina asidagi fagalakiba migi masing na crore taraga mathoi lakh kunga nipal lising kuntraga nithoi chamanga kuntraga taret yaure aduga sihan kibana mioi lakh kuntraga taret lising humudraga nithoi chatret nifuga nipal sukre COVID-19 pandemic asina khwaidagi henna sokhaliba lebag asi USA na oiri lebag asida haujik faubada apunba COVID-19 positive case crore ahum lakh nifugani thoi lising humudraga manga chatret marifu humdoi thengnakhre ani subadana India na oiri India gi oina COVID-19 positive case masing crore ani lakh marifuga ni thoi lising humudraga mari chanipal kulhumdoi sukre Brazil na hum subada leiduna case crore ama lakh humudraga ni thoi lising tara chamapal humfuga mapal thengnakhre India gi oina Maharashtra state asina COVID-19 case lakh yangkai nipal lising humudraga taruk subna marifuga taret thengnaduna hanbada leiri ani subadana Karnataka na oiri state asigi apunba case na crore lakh kunga taret lising kuntraga mapal chani maudrani aduga Kerala na case lakh kunga taruk lising marifuga nipal chamanga Maudra Thengnaduna hum subada leiri Manipur gi oina haukiba pung kunmari asida mioi chatruk marifuga taret nauna COVID positive oiba thengnaduna state asigi COVID-19 positive oikiba migi masing lising yangkai nipal chatret humfuga nipal sukre mioi taraga mapal na leikhidaduna apunba sikhibagi mi masingna chamapal nifuga mari yaure ngasigi apunba mioi lising taret chanipal kun test tawbada mioi chatruk marifuga taret positive oiba thengnakhibani State asida active case masing lising nipal chamapal kungani thoi leiri ngasi mioi lising amaga cham sumna manga discharge tawkhiduna recover tawkhiba apunba masingna lising nifuga nipal chamapal sumna ani sukre aduga state asigi oina recovery rate chada marifu humdoi dasmik ani amani Petrol amadi diesel gi mamal ka hena wangkhalakpagi mayokta All India Congress Committee na lebak sinba thungna oil pump singi mamangda khongjang changsinnaba lauthokkhibagi manungchana Manipur dasu Manipur Pradesh Congress Committee na ngasi pump singi mamangda khongjang changsinba hokre ngasi MPCC gi luchingba singna Congress babanda sit in protest tawraba matungda changangai oil depot mamangda protest tawkhi madu loiraba matungda Pangai da leiba oil pump da satuna protest tawkhi protest atu da saruk yakhiba MPCC gi president Govindas Konthokjamna hai malem sinba thungna laichat amana naraklaba matam masida malemda changdaba yadraba polam sing ningthina control tawraga ahongba mamalda pot fanghanbagi mahuta India dadi petrol amati diesel gi mamal asuki matik wangkhatle aduga Songdoktrib thaugi mamaldi tana fangle thaugi mamal asi Manipur dasu lupa maudraga mapal chama yorakle aduga
सेंचुरी फुरब मतमनी थाउगी ममल हेंगलकपा असिना मरम ओइरगा पोट की ममल असुकी मतिक वांखटले खुदकता पोट की ममल हंथगदबनी अमसुंग थाउगी ममल हंथगदबनी हाइना इंडियन नेशनल कांग्रेस की प्रेसिडेंट सोनिया गांधी न लुचिंगबगी मखादा ngasiगी प्रोटेस्ट असि पांगथोकपनी कांग्रेसना कंप्लेन तौरबम मतमदता नरेंद्र मोदी ना इंडिया दा यूनिवर्सल फ्री वैक्सीनेशन तौबा चथबा हौरकपनी मतवसुमना थाउगी ममलसु प्रोटेस्ट तौरबा मतमदा हंथरकनी हाइबगी थाजब लई हाइरी सिदा पोर्ट की ममन से अतिया लोइन थेंगखे हाइरिबा पोर्ट की ममन अतिया थेंगबसे मसी खुदकता हंथहनगदबनी थाउगी ममन हंथहनगदबनी पोर्ट सिंगदी ममन कंट्रोल तौगदबनी अवाबा मरकसिदा हाइबगी वाखलोंददा अखोय पुनम पुलु सिंगबिरिबी इंडियन नेशनल कांग्रेस की प्रेसिडेंट मैडम सोनिया गांधी की लिसिंग मखादा महागे बियेंग मखादा मसीसी भारत की सिंब थुंगना पेट्रोल पंप सिंगदा अखोई ऑफिस सिंग सिदा अखोई पोर्ट की ममन हेंगपसी मायोक्ता धरना तौ हाइदना हाइबिरकपी मतुंगन अखोई धरना असि तौदबनी धरना तौबा अखोइना कंप्लेन तौरबा कान खक्तदनी यूनिवर्सल फ्री वैक्सीनेशन की फ्री वैक्सीन कापगी अखोई नरेंद्र दामोदर दास मोदी भारत की प्राइम मिनिस्टर ना डिसीजन अमा लौखिसि कक्सिंग डिस्ट्रिक्ट की पलेल लुपा करोड़ तरा चंगना नौना सारगदबा पलेल की इमा कैथेल की सागदबा मफम कक्सिंग असेंबली कॉन्स्टिट्यूएंसी की एमएलए एम रामेश्वरना कैथेल असिबु साबगी थबक तौगदौरिबा मणिपुर पुलिस हाउसिंग कॉर्पोरेशन की ऑफिशियल सिंगल लोइनना यंगशिनख्रे ngasi खोंगचत अदुगी मतंगदा एमएलए रामेश्वरना स्टेट असिदा कोविड की लाइचर असि म्यामना मायोंगनरबसु चौखत थौरांगी थबक असि तौदबदी यादबना महागना चीफ मिनिस्टर दा कन्ना हाइजबदगी इमा कैथेल असि साबगी अयाब पिरकपा असि पलेल की मियामगी यामना लाइबक फबा अमनी लोइनना पलेल की कैथेल असि मोरेगसु यामना नकबा मफम अमा ओइबना ललोलितिक तौबदा यामनसु मफम चाबा अमा ओइरी कैथेल असि अथुबा मतमदा साबा हौनबा बाजार बोर्ड अमदि लनाई पतादार सिंगसु यानबा अमा पुरकबा ngamba सिना कैथेल असि यामना थुना साबा हौरगने पलेल की मियामनसु कैथेल असि साबा लोइरकपा मतमदा माइके असोंगी समिट लोंदसु चाउना कानाबा पिगदबा सिगी येंगलगा कैथेल सारिबा एजेंसी असिदा मपुंग फाना मतेंग पांगदुना पिरिबा मतम असि मनुंगदा कैथेल असि साबा लोहेनबा लोहेनबा होनामिनसि हाइखि पलेन हाइरिबा हिस्टोरिकल ओइरबो मफम असिदा सिगुम्बा मार्केट अमा लाको मतमदा मफम सिदा लैरिबा लाइरिक तमुरगा थबक फंगदबा नाहासिंग थबक फंगदबा इमा इवेंट सिंग इनकम थोक्तबा इनकम थोनगदबा असिगुम्बा लैंडमार्क ओइबा असिगुम्बा ऑनरेबल चीफ मिनिस्टर की विजन असि अखोय यामना अप्रिशिएट तौजे हाइना अहा की तरफ तगी हाजरी अदुगा इंप्लीमेंटिंग एजेंसी ओइबा मणिपुर पुलिस हाउसिंग कॉर्पोरेशन की अखोय इंजीनियर तामोसु लापिदुना असि अखोय मफम सि येंगे अदुगा अखोय मसेन मफम सि लमजी पीबा मपुनसु यारे अदुगा बाजार बोनसु मसिदा ऑब्जेक्शन लैते ना हाइबदगी हौजि मफम सि सेटल तौरे निंगसिंग याबदी पलेल की इमा कैथेल असि हंदकता सेंटर दगी मणिपुर की अनौबा इमा कैथेल तरा सानबा लुपा करोड़ हुम्फु पिरखिबा अदुगी मनुंगदा यावरखिबने स्टेट की प्लानिंग डिपार्टमेंट सु कक्चिंग की डीसी दा नौना सागदौरिबा कैथेल असि मफम अदु चपचाना खंगलकनाबा चेरोल अदुना खंगलकपसु लैख्रबने कक्सिंग असेंबली कॉन्स्टिट्यूएंसी की एमएलए मयांगलंबम रामेश्वरना कक्सिंग अमसुंग कक्सिंग असेंबली कॉन्स्टिट्यूएंसी की ट्रांसजेंडर कम्युनिटी की नुपी अमसुंग नुपासिंगदा चेंग अमदी चाना थकनबा पोलमसिंग तेंगबांग पीख्रे एमएलए मयांगलंबम रामेश्वरना चेंग हवाई अचाथाव अलू अमदी हवाई न चिंगबा चाना थकनबा पोलमसिंग तेंगबांग पीबगी थौरमदा एमएलए रामेश्वरना फोंदोरखिबदा कोविड-19 संदोरकपा थिंगनबा लेंगांगना लोखलकपा कर्फ्यू असना मरम ओइरगा ट्रांसजेंडर कम्युनिटी दा लैरिबा इचिलेनाव इचल इचे सिंगना मागी मागी हानदगी लंबी ओइजरंबा थबक थौरम कया अदु लेपखिबदगी मखोयगी सेंदान लंबी अदु थिंगिनखिबा ओइबनिना वारबा मतमसिदा महाकी माइकेदगी मखोयबो इकाय खुमनबा उच्चबा ओइना ngamjaba पोलमसिंग असि मतेंग पांगजबने लाइचर असि थिंगननबगी पांडमदा कक्सिंग असेंबली कॉन्स्टिट्यूएंसी की पलेल सोरा अमदी कक्सिंग की मफमसिंगदा मास टेस्टिंग अमदी मास वैक्सीनेशन की थबकसु पाइखटपा हौरे हयेंग जून की तांग तरागनिथोय असिदा कक्चिंग वाइरी कोंगोई कम्युनिटी हॉलदा मास वैक्सीनेशन की थौरम अमा पांगथोकजगदौरी मसिदा चाही 95 की मथक्ता लैरबा कोविड वैक्सीन अहानबा डोज कापी हौदबा कक्सिंग म्युनिसिपल काउंसिल की वार्ड नंबर 1 दगिना मरी फावबदा लैबा मियोइसिंगना कोविड वैक्सीन सोइदनमक कापियो
कोविड वैक्सीन डोज अनि कापख्रबा मियोइसिंगदा कोविड 19 गी माइक असि चंगबा ngamde karigumbada changlabasu chada marifudi ngak thokpa ngammi haiba asi ningsing minasi haina su phongdorki ngasigi M Rameswar MLA na tengbang piba duda transgender community ki member oiriba naw mayang lambamna phongdorokpada transgender community asi miyamna hek inthok piba mirai biba natragana masak khangbi daba dongna tawnai asigumlaba matam asida Kakching Assembly constituency gi MLA mayang lambam Rameswar na transgender community bu masak khangbiduna waraba matam asida cheng achathau alu ngari thum amadi tilhona chingba tengbang transgender community gi mioi umfuga manga da pibiba asimak yamna laibak phabani MLA bu transgender community gi maikai degi thagat pasu phongdok chari makha tarakpada transgender community na MLA ga afaba mari thamnaduna afaba maikai romda chapminana na ba honna jage haina so phongdoraki sang laba matamda TG group had transgender singbo kanamtana masa khangbirak tabadu masidi Kakching MLA amona lebirakda nungai sa khangbirak pa loina na covid ki sugam na sirwa tampham masida akoi transgender male and women da adi sana thangna ba kitang kisinna ba chi haina ngali tana thagasari tungda tholok pa khuding mutasu transgender singa yam nakna ba mari thamaga chamina na baina aina insinjere State Disaster Management Authority की State Executive Committee की Chairperson की हौखिबा ममंग था April की तांग कुनगा निपाल द थोखिबा order अमागी मतुंग इना District Taret Imphal West, Imphal East, Bisnupur, Thawal, Kakching, Churchanpur अमसुंग Ukhrul District सिंगदा चलिबा था सिगी तांग तरामाथोई फावबदा थमखिबा कर्फ्यू अदो स्टेट असिदा कोविड-19 वायरस ना मरम ओइदुना लाइचर असिना नाबा मदि सीबगी मसिंग हेंगलकपना मरम ओइरगा मखाताना कर्फ्यू असि जुन था सिकी तांग कुंथ्रा फावबदा सांगदोलगनी हाइना स्टेट एग्जीक्यूटिव कमिटी गी चेयरपर्सन न थोकपा ऑर्डर अमना हाइरी Kakching Wairi 1 number 3 da leiba COVID-19 ani suba web na maram oiraduna suba nomba chatpa yadaduna leiriba matam masida COVID-19 na naduna chetheng phangliba imung sing amasung containment zone da leiba containment apunba imung yangkhai amadi khudong thiba thodok amadagi soktuna leiriba imung amada hana wabugai assembly constituency da mirep oikiba social worker mayangbam Ranjit apokpa manihar hana minister oirambana chana thakna ba tengbang polam sing yenthokre covid task force Kakching Wairi 1 number 3 gi member singa loinana mayangbam Ranjit na koina satuna imung sing adu da tengbang polam sing adu khusinaki ngasi M Ranjit na pikhiba tengbang polam sing adu di alu hangam thau thum hawai mangal pafor sarap amasung sapon na chingba polam sing ne M Ranjit Singh social worker na covid task force Kakching Wairi 1 number 3 da sel oina lupa lising ama amasu mateng pangbirame asigumlaba chiraba matam asida pukchel chauraba social worker M Ranjit na tengbang pipi rakhibagi damakta covid task force Kakching Wairi 1 number 3 gi maike dagi su M Ranjit pu thagat pasu phongdoraki Amarom da su Kakching Turelwama Uyok Chingya Club UCC na Malem gi oina mipainingai oiraba laichot COVID-19 asibu Malem dagi maru phangna mutkrasanu haiba ngasi club asigi thomi singna thoni thoroma ma pangthokre COVID-19 positive oiduna containment zone da leiba club asina konba mafam singda imung singda chana thakna ba potlam sing mateng pangkhre club asigi COVID-19 relief fund da tengbang pibirakpa punamakpa su club ki maikai dagi thagatpa phongdorakle Malangi waina thengnariba COVID-19 laichot ki chain of transmission thadatuna mahusagi fibam da hanjin hanbada aikoi khudingma ki thodang chawi haina BJP Manipur Pradesh ki spokesperson Dr. Nimai Chan Luang na phongdorakle wafamasi wangkem BJP mandalamadi BJP Manipur Pradesh ki spokesperson gi thau supuriba Manipur lenga ki ex minister Dr. Nimai Chan Luang anina khusam naraga senduna ngasi seba sangathan phase 2 gi saru ama oina wangkem kendra gi tongan ba mafam singda leiba containment zone singda satuna oximeter steam inhaler face mask face shield Hawai alu thumna chingba chana thakna ba polam sing yenthokpada saru yaraduna wafamasi Dr. Nimai Chan Luang na phongdorakhibane BJP Wangkem Mandal gi President N Sunil Su saru yaduna ngasi chathakhiba tengbang polam yenthokpa du da Wangkem Kendra gi manung chanba charangpat mamanglekai gi Maichon Sebako Club Thawal Hauka Global Club Kiam Sifai na chingba club singi kuthang da polam sing adu khusinaki
ngasi Indian Red Cross Society Manipur State Branch na Jiribam District asida sizinana ba pirakpa oxygen concentrator ani Jiribam gi Chief Medical Officer Dr. E Okendro Singda khosinakre sinabagi thoramadu da SP Jiribam A Ghanashyam Sharma MPSU saruyaki hiramasi gi matang da Red Cross Society Jiribam Branch ki Secretary oiriba H Rajan Kumar Singh na phongdoropada ngasi ase Indian Red Cross Society Manipur State Branch na sinbiduna Jiribam District asigi oina oxygen award palakpa matamda mateng oina bagidamak oxygen concentrator ani thabirai hariba oxygen concentrator ase Jiribamgi Chief Medical Officer da ngasi khosinakre mase praja miyamna mathau tarakpa matamda CMO Jiribamga unabiraga miyamna sizinabagi damakta district branch ki maikedagisu haijari loinana asigumlaba mateng tawbirakpagi damakta Indian Red Cross Society India amadi Manipur State Branch pu thagatchari haina phongdorakhi Wangkhim Kendra MLA K Megachandra gi meeting makhada Charangpat High School da hangliba quarantine center da quarantine tawduna leiriba miyoi sing amati sothana leiraba imung sing da ngasi Pukri Achoba Development Committee Charangpat mayai lekaina chana thaknaba polam sing tengbang pikre tengbang polam sing yanthokpadu da saruk yakiba committee asigi Vice President Sagol Sem Romesh Singh na phongdorakpada quarantine center hangdokpiraga makoibu lehenba madi masida leiriba miyoi singi damakta breakfast ayuki chakle pangbibaga loinana positive oiraba amadi quarantine tawduna leiriba imung manung singi damaktasu chana thaknaba polam sing mateng pangbibagi damakta MLA K Megachandra bu thagatpa phongdokchari loinana Charangpata leiriba social worker Kharibam Jiban K Jadumani amadi leikai miyam nasu quarantine da leiriba miyoi singi damakta mateng pangbirakpagi damaktasu Romesh na thagatpa phongdokhi Monsangai kanba apunba lopta BJP Kishan Morcha Manipur gi in charge Imphal West District amadi Imphal Central District puriba BJP Kishan Morcha gi State Vice President Mutum Dinesor International Awardee na face mask hand sanitizer PPE hand gloves oximeter amadi thaknabai sing environment kannabagi damakta Mahai Palakadaba Upanbi Singh su Kusinakre Tengbang Polam Singh ase BJP gi Kishan Morcha Manipur Pradesh na Sebahi Sangathan Mera Vote Corona Mukta Help Desk COVID-19 amasung World Environment Day ga mari leinana Imphal West District ki Kunmathoi Suba Nauria Pakhang Lakpa Assembly Constituency gi Manungchana leiriba Monsangai da leiba club singi apunba Lukki head office oiriba Sun Club Monsangai da BJP gi mihut asina laktuna Monsangai kanba apunba lupta khusinakhibani Kishan Morcha na Assembly Constituency asigi tongan mafam singda thawai hakchang yauna prajamiyam da haktengnana cheng phanghanbiriba Ima Ibel Iche Ichal Singh dasu face mask amadi hand sanitizer sing yanthokki loinana COVID-19 dagi ngakthongnaba miyamdagi damak miyamgi damakta kanna honariba police personnel sing dasu hairiba face mask amadi hand sanitizer sing khusinakhi thoromaduda BJP Kishan Morcha gi State Secretary CH Ibohal Office Secretary Y Suresu saryakhi COVID-19 na awaba taraba imung singda MLA Khangabok SC Suraj Kumar Okramgi meeting makada anti-COVID task force Khangabok amadi COVID volunteers singa kusamnaduna Khangabok ki COVID positive oiduna containment zone lauthokibadagi imungdagi mapal thokpa yadana leiriba imung manung singda ngasi cheng hawai alu thumthau na chingba polam kayamarum yengthokre awana taraba matamasida MLA na miyamgi damakta khanbiduna ngamjaba kharadang miyamda phanghanbiriba asigidamakta MLA bu imung manung singi maikaidagi harau tayamba phongdokpaga loinana mahakna tawruba khudingmakta maipakpa oibiu haiduna phongdoknarakhi amaromda ngarangsu MLA Suraj Kumar Okramna Thawal SC MLA Okram Ibobiga loinaduna ngasi Thawal Kendra COVID-19 8 amadi anti-COVID-19 committee Khangaboki volunteer singa sizinanaba PPE kit mask sanitizer gloves volunteer singa litnaba furit ID card amadi selgi mateng kaya pangkre MLA na task force singi tangai fadabada polam sing asibo matam chana tengbang birapagi damakta kendra ani asigi task force volunteer singna apenba phongdorakli
मणिपुर लोक सभा आउटर की बीजेपी की मिरेप ओरंबा हौजिंगना बीजेपी मणिपुर स्टेट के स्पोक्सपर्सन ओरिबा हाइसेस बेंजामिन मार्टिना टेक्नोपल डिस्ट्रिक्ट के मनों हंजिनबा तोंगान तोंगानबा खुलसिंगदा लेप लेटना चाना थंगनाबा पोलमसिंग मतेंग पांगदुना लाखिबा सिगी मखा चथरकपो ओइना ngasi मखा ताना मोरेदा चेंग अलुना चिंगबा चाना थंगनाबा पोलमसिंग मतेंग पांगख्रे COVID-19 लाइचना चैथेंग फंगहलिबा तोंगान तोंगानबा मोरेगी कम्युनिटी सिंगी इमुंग सिंग अमदि मोरे मनुंगदा लेबा बीजेपी वोट कुनगनी थोइदा चाना थंगनाबा पोलम सिंग असिबु हकथेंगना चतुना मतेंग पांगखी मोरे हैनौ मखोंगदा लेबा इमा कोंदोंग लाइरंबी हराउबुंगदा अहानबा ओइना मोरेगी मीतै लेकाई मंगागी लाइरबगी पंखैगी मनुंगदा लेबा इमुंग सिंग खनगतुना चेंग केजी मंगा मंगा अमदि आलू केजी अममम यंथोके ngasiगी चेंग आलू यंथोकवा दुदा मोरेदा लेरिबा CSO लीडर्स MCM एकोडोम तमिल संगम गुरखा समाज अमदि MMCM MCC याउना तोंगान तोंगानबा मसक नाइबा मियोय सिंगना सरयाखी हाइसेस बेंजामिन मार्टिना फोंदोरखिबदा मोरे हाइबा लमदम मसी लौ इंखोल कोइफम मफम लेतबना मफम मसिगी लाइरबा मियोय कयादी नोमगी चरा तानबदा अदुकी मतिक अवाबा मायोकनरी मसिदा अमुक COVID-19 लाइचरसिना अमुक हेना लाइरबा मियोय कया अमा अवाबगी चैथिंग फंगहले मसिदा महांगना येलिबा चेंग असि सेन यामना पाइदुना येनबा नते मियामगी खल्लगा इसागी फ्रिखाउदगी सेनफम पुथोकलगा येनथोकपनी मसिदा कनागुंबना पार्टी अमतगा मरी लेनदे हाइना बेंजामिन मार्टिना मियामदा फोंदोरखी तुंगदा केसो मोरे ब्लॉक की ऑफिस दा फेस मास्क PPE किट अमदि फेस सील सिंग मतेंग पांगखी मखाताना मोरेगी कम्युनिटी लीडर सिंगी ऑफिस सिंगदा चेंग अमदि अलुना चिंगबा पोलम सिंग मतेंग पांगखी कोविड का मरी लेना चथरकपा मियामदा मतेंग पांगबगी थबग अमा ओइना सोशल वर्कर सेराम निकेन गी लमजिंग मखादा कंटेनमेंट जोन दा लेरबा फैमिली चामा मुक्ता चाना थकनाबा पोलम सिंग यंथोखरे उचेकोन खुनाउ उचेकोन लाइकोन अमदि कोंगबा उचेकोन चोंगाबी की कोविड पॉजिटिव होइरबा अमदि कंटेनमेंट जोन दा लेरबा इमुंग सिंगदा चानाबा पोलम सिंग अदु सेराम निकेन गी सपोर्टर सिंगना SOP ngaktuna यंथोखी तोंगान तोंगानबा आइसोलेशन सेंटर अमदि हॉस्पिटल दा लायंगदुना लेरिबा थोंजु केंद्र गी कोविड पेशेंट सिंगदा अथोंगबा लंच अमदि डिनर थिनबगी थबकसु लेप्तना चथरी हाइरी चाना थंगनाबगी अवाटपा लेरबा थोंजु केंद्र गी मियामना फूड बैंक की हेल्पलाइन नंबर दा पाउ पिबिरकनाबा इम्फाल ईस्ट की जिला परिषद मेंबर सु ओइरिबा सेराम निकेना फोंदोखी लायंस क्लब ऑफ कक्चिंग ग्रेटर के चार्टर मेंबर ओइरंबता नतना कक्चिंग दा लायंस क्लब ऑफ कक्चिंग हाइना मिंगचोनबा इहान हाना लिंखतखिबा मतमदगी लायन मेंबर अमा ओइना थबक थोरम कयादा अचौबा थौदांग लौरखिबा येंखोम महेंद्रोना मसागी अनाबा अमना मरम ओइरगा मनुंग मतम चादना ngarang जून गी तांग 10 दा लेखिदबदा लायंस क्लब ऑफ कक्चिंग ग्रेटर गी मेंबर सिंगना थमोय सोंगना नुंगाइतबा फोंदोक्रे लेखिद्रबा लायन वाई महेंद्रो गी मफमदा इकाई खुमनबा उतुना मागी थवाइना इसोर की मफमदा इंगना सिंगना लेरुनाबा लायंस क्लब ऑफ कक्चिंग ग्रेटर गी ऑफिस बियर सिंगना ngasi अवाबा फोंदोकपगी थौरम पांगथोक्रे अवाबा फोंदोकपगी थौरम अदुदा लायंस क्लब ऑफ कक्चिंग ग्रेटर गी प्रेसिडेंट एन मुनाल मिटेना लेखिद्रबा लायन वाई महेंद्रोना क्लब असिगिदमक्ता तौबिरंबा थौदांग सिंथाबदा नतना महांगना लेखिदबा सिना क्लब असिगी मेंसिनबा ngamlaroidaba ahangba ama matam chupagi oina lehorogani haiki thoromaduda saryakiba lion member singna minute ani tumina leiduna lekhidrabagi mafamda ikai khumnaba utki loinana lekhidrabagi imung manungi awabada saru yazaki Union Health and Family Welfare Minister Dr. Harshvardhan na United Nations General Assembly UNGA ge humudraga mangarak suba session da wangangkhre video conference ki khuthang da ngangkhiba duda Minister Vardhan na HIV AIDS da laukiba declaration of commitment adu thabakta onthok libra haibagi mari leinana resolution 75/260 gi matang da panke mahana haikibada HIV epidemic asi laksin bangamle haina miyamna thajanari madu laksin nanaba honabada chauba thaudang laukraba singbo minister na thagatke HIV ga loinana leiriba miyoi singchu COVID-19 gi vaccine kapkani haiba wafam su health minister Vardhan na haike India da HIV degi ngakthoknaba lakwaliba action plan singi matangda mahangna haikibada India gi national AIDS control program sing adu revive amasung revamp tawre India da HIV and AIDS prevention control act 2017 na human rights ngakselli amadi leina asi sandorokta naba thabak
थौरम कया पाइखटली HIV ngakthongnaba private sector industry singa national AIDS control program ga MOU kaya khuyek pinakre haiki Myanmar gi lanmi ki lengakna miyang gi Luchingbi Aung San Suu Kyi bu mingondagi sana amasung sel lowi haiduna nauna maral amasu sirakre Karigumbada siriba maral adu chumlabadi mahakpu chahi taraga manga jailda thamgani hairi Aung San Suu Kyi na atai atopa maral tarukasu mayoknaba tari mahakpu matungdasu mikhalda mirep ama oiba yadana ba lanmi gi lengak asina warep aba lawrakpa yari hairi lanmi gi lengak ki mayokta ihau changsin khibagi thodokta police na kapada miyoi chanipal hena Sikrabani aduga miyoi lising manga rom na fajinduna thamlibani ningsing bayai hanagi state councillor Aung San Suu Kyi bu chai asigi February gi amada fajin kibani aroibada maroiba pau amona pijari Malim gi oina COVID-19 active case crore manga lakh marifu ni thoi lising yang khaini thoi chatret humfu leire Manipur gi oina haukiba pung kunmari da nauna miyoi chatruk marifu ga taret positive oiba thengna kre Petrol amadi diesel gi mamal wangkhalakpagi mayokta MPCC na khongjang changchen kre MLA Rameswar na palilda sagada ba ima kaithel gi mafam yangshin kre Loinana National AIDS Control Program sing revise revive amasung revamp tawre haina Union Health Minister Dr. Harshvardhan na haikre ngasi damak tari emails paodam loisinjari miyambu mohanna khurumjari